Hꯧjik social media da kanna viral chaliba QNet Noida sector 143 telephonic online scam asibu kupne investigation tawiriba Kanglaipak Communist Party People's War Group KCP PWG asina scam asida chenariba angangsinggi mapi mapasingbo numi humnigi manungda changjaraknanaba loop asina thokpikiba note asibu ikai khunaba oina scam asida chenariba mioi ming oina pallabada TS Nikas apokpagi ming TS Manglemjau apokpagi ming TS Khomdombi ki mahut sinjaraga TS Nikas ki apokpi TS Khomdombi ahangna isana yana loop asida changjaraduna chathariba investigation asibu mapung phananaba loki ahal singa scam asigi langla langjin puthokpada isana yana mateng pangjarani haina wafam asi thamjage ahangna lupta changjarakpagumna chenariba angang ataisingi mama mapa oibasingnasu lupna thariba matam asigi manungda changbiraktuna angangsing adubu asoi angam afabata thoktanaba ahangna video asigi kuthangda nolukna haijai